पाउचेद युमपुम ओइबा मर ओइबा पाउ खरा अपडेट तौजरे कांस्टिट्युएंसी मंगा की पोलिंग स्टेशन तारागनिथोई की ईवीएम सिंह थवाइग्रे मणिपुर की तारागनिथोई सुब लेजिस्लेटिव असेंबली की अनिसुब तंगा की असेंबली सेगमेंट कोनिथोई की मिखल सीईओ मणिपुर अमसुंग ईसीआई ना थोगनिंदब तौदोकसिंग थोगनदनब फ्री एंड फेयर इलेक्शन ओहनदब अंगंपा पंबै फुदोक्तन होनाग्रबसो असेंबली सेगमेंट खरा द वोट कैप्चर तौब ईवीएम थोगैबा अमसुंग बॉक्सी वोटिंग न चिंबगी थौदोकसिंग थोकिबगी मथंगदा 47 कारोंग एसडी असेंबली कॉन्स्टिट्युएंसी की पोलिंग स्टेशन 47 by 49 ngamju village dadi EVM machine laklaga punhana honaramba ni haibasingda security force na nokwain kapada miyoi ama sire aduga amana sopadagi laigana kibaga lui na ngasi mikhal pangthokiba polling station singi marungdagi taragani toi ki EVM sing thoaigre adumainamak chief electoral officer CEO Manipur Rajesh Agrawal ngasi pangthokiba mikhal gamari laina thokiba magi zerol ama dadi sangchatta apunba voter laknifal ising kunthagani panchate kunthana sada Hombotara taruk dasmik taruk ani ki sangda botara nagi aire. Harifu report asi ngasi nungtil pung manga phabu ki manungda togan ba assembly constituency singdagi khomjin ba report ki matungi nani aire. Report asi ki matungi na botara nagi ba ki sang kwada ki wang na sada marfuga taruk dasmik tarit nifana 48 mau SD assembly constituency da thada nagi. Masih ki matang da kaksing district ki 38 yanglam assembly constituency da na sada Marfuga taruk dasmik ahum ama 52 tamai esidana khwaidagi yamdana chada homfuga mathoi dasmik ani ahumge changda bothada naki aire adumoinamak aroiba bothada naki bagi chapchaba masing di mikhal pangthokriba polling station sing dagi polling person sing laklaba matungda khanglagani aire CEO Manipur ki serul asige matungi nangasi lamhen tuhin basina EVM basin sing thogaram le hariba singi polling station sing na 42 Technowal SD Assembly Constituency ki polling station number 42 by 4, 42 by 13, 42 by 16, 42 by 18, 42 by 42 amasung 42 by 43 ne. Aduga 44 ukrul SDA sikina 44 by 64 amasung 44 by 17 ne. 45 Singhai SD Assembly Constituency sikina 45 by 26 amasung 45 by 31 ne. Aduga 49 Tadu BA sikina 49 by 51 amasung 47 karung SD Assembly Constituency in 47 by 49 Ngamju Village Polling Station ne aire. Assembly Constituency sing asigi polling station taragani toida EVM sing. Thogaramba ki thaudok sing asigi matakta political party kharana amasong megi poirba candidate kharana vote thadan rayge gi manungda complaint kharasu fight downer palaike. Atoma matam chan lakot from thok pathabak sing lakot hobadagi issue kharade sandai naba purapa ngamkhre aire. Thaudok sing asi thokrabasu subsin na yeng badanga si ani suba thangka chemical da border sing na sada humbotra taruk dasmik tarukani jawna bothada nagi aire maka tarakpa atopa pau badana Pakistan ki Siam Mox da suicide bomb attack sa thagre miyoi humfu hena sigre miyoi tani hena asoka pandangre Pakistan ki Khyber Pakhtunkhwa province ki capital city Peshawar leva ki sa khwaini bazar ki imam Varga aina khangnaba Siam Mox amada irai numik ki laisol pangthoklingeda Satharkiva suicide bomb attack amada yamrabada miyoi humfuga humdai sigre amazong adai miyoi chani hena asoka panangre asopa miyoi kyagi phibam luna lairi aire Khyber Pakhtunkhwa capital Kefike gi Chief Minister Mahmud Khan ki Special Assistant Barrister Saif na sathi rabo pokhai bagi thawdoga du suicide attack amani abise confirm tawge Wobasing na fongdor kibada offender ani mox adu to changlaki amasung makhuiga security force nga nongbai kap na adu the police na attacker am hatke wobamyo emana amo vision set pamyo amo suicide bomber aina identify tawge manhai ki madudi myo adu mox adu the changlaki amasung bhagna ahanba the security guard ana kapsan hatke amasung madugi matungda mahna akoi bida leiriba police na nongbai baru khara kapsan ke matung darakpada myo adu man holder thuna changchin ki amasung Palfit ki mamang da masada yawa explosive impakayan ki. Thangdogadu ki matang da lokil miyoi amana fongdor ki pada area adu da handak te hen grenade attack ama satha ki badagi mafam adoki. Miyamna authority da security section tharang yana kangkat pina bahai jake. Tawgi masuk authority da lokot pam thokpa security ki section tharang sing lokot pira ke de. Mokso tu matam chupada terrorist sing ki maru weba target am oidona lagri han sumangna fongdoki. Prime Minister Imran Khan attack adu pa condemn tawki ba kalwinan asok pasing da kudakta analayang ki mateng pina na border tawkre. Prime Minister ki mayukta pukhatna na propose tawriva thasdabagi motion ama mai pakhantana bhanage ISI gi
DG Lieutenant General Faiz Ahmed handukta First Water Corps Commander oina posting pikibana of Western member kharaga tanare. Haiva media reporting DGISPR Lieutenant General Bavor Ekhtiar na reject tawkiba matung mathangi numita sathirava suicide attack asi satharakibane. Fresh interaction amada mahakna military establishment politics ka samnade ana phongdoki jargasta First War gi siap moksa sathakiba suicide attack adu Islamic State makoi ki khutni ana claim tawgre. Suicide attack sathariba moksa du Australia amasung Pakistan gi marakta anba test cricket Maisa nariva Raul Fendi ki nong buk rom da kilometer sama gamar fut rom plap na lay. International Jihadist Group asina masigi amak propaganda side ki khutang da phongdor ki bada ngasi irai numite Islamic State fighter amana password leva chat mox amada mak na mai fakna tek sa thake. Don pause ki matungin attack atu mox atu da devotee sing irai numite lai khum lingi da sathar ki bane. UN Secretary General Antonio Guterres irai numite ki suicide Blast adaba condemn tawkre amasung lai khurum phamsing terrorist ki target na ti haikre. Password asi Afghanistan ki border gi kilometer yang khairom damak lapna lai. Atopa pau amadana military camp attack the larmi kunga daret sikre. Mai thangwa malida leiwa army base amada ngarang militants in attack sa tharkibada yamrabada larmi kunga daret sikre amasung larmi humphum doi sokre aina government of dokre. Government ki statement amagi matungina khungangi Mondoro kamunda sa tharkiba attack adu dagi haujikso Larmi tari thiva khangri attack adu car bomb sina sa tharkuni aige. Complex attack adu the Mali ki military na khuthan bada terrorist tarit sikhe. Attack adu karam militant group na sathavano aiba government statement adu phangdok lakide. Mai thangwa Mali ki lamdam asda Al-Qaeda amsak Islamic State anima ki masasing thabak tawre. Al-Qaeda ga mari leinaba militant sek lising ani taragani thoi deleba ka sege. Awang thangba marubhumi adu paisen ki matung thagi leba ka sina Islamist lalhoba Amabayuk naraki pibab adu tangai fadana Malida hanagi loilam mapu oiramba France na mathangi sahida militant sing adu takthokena ba khuthengjin ke adu pamadu gi matung da militant sing adu abu kana funsan naraki amasung Maligi matai lamda pak charuba mafam sing paisen ke maduda sunatana militant sing aduna Niger Burkina Faso amasung adai thangnari balebak sing dasu faksana sandora ke France na lising ani taraga humdoi daki hawna lamdam adu da lanmi trop lising kya thamlagi adu ba Mali ki laika foreign military government adu ga lainaba mari sing phatna dabadagi laibak adu ki laibak adu daki France ki forcing lak tholagani haina hoki ba thada lak thokre Navy na advance BrahMos sanging kafre Indian Navy na ngasi BrahMos cruise missile ki long range makal ama mai fakna sanging kafre missile adu ki long range ta mapat chapchana thaba ngamba adu ngasi sanging adu da utkre target adu Mapa chapchana thaduna thugai pangam kiba aduna frontline platform singi combat ambaso mission readiness adu utle aina Navy na tweet tawke Visual sing the land ki jahaz amagi mathak ki misal adu kapo ke madu launch tube adu dagi ayang ba khongjal amada tholaki amasung samudra adu gi mathakta tamna kolop tawba paiba ki lambi amada sarke malem gi manung da kwai gi hena sogon bangam ba cruise misal sing gi manung dagi amawariwa BrahMos sing adu Navy na sang laina kaptun sangeng lagle Masigi mamangda BrahMos ki nongtak tagi kafa makaladu lising ani tara katari ki November da sogoi 30 MKI amadagi mai fakna sangeng kawke aroi beda content sing asigi maroi ba pau khara asi ba pau tamjariba mari local news YouTube channel amadi Facebook page asidagi yengbiriba punamak pathaga sari channel asina tumda kanarabadi subscribe to bi tribasna subscribe to bi ramolina like in the share to busu kawi kan punamak po amakana thaga sari